ngasi ayuk phongba chefong singdigi maruoiba paukhongba charaga mayamda share tawjagi ahanbada miyoi lising amamam tha ama covid test tawbada crore taruk hena sading tawi flight tonglakpa khudimak test tawbagi mamal athubada lawraba yai Manipur gi miyam COVID-19 test tawbada sijinnariba kitsing Indian Council for Medical Research ICMR na lemna pirambadu lepkhibadagi state na sel puthoklaga laibana maram oiraduna laingakta asoba polum ama oire nongmada miyoi lising amamam tha ama test tawbada laingaki exchequerdagi lupa crore 6.5 rom satlaba yai haina paba maramna tangai phadaba kharadamak RT-PCR da test tawre atayna rapid antigen kit sing sijinnaraga test tawri sel thumgi awaba mayok narakpasina maram oiraduna state asida flight tongduna sanglakpa mipung khudima hana sel tingdana test tawrambadugi mahuta sel launanaba wafam hodoknarakle anauba thaurang asi November amadagi satnaraba yai haina panari hainasu pauksiyesina makha tari atopa paw manamo kaithelda hawai mangal amasum kangtak phangkhidre tilhau kg amada lupa maudra aluna kg da lupa yankhai pire laiba asida tilhau amasum alu puthokpagi matam oikhidabagi mathakta polam asi tangai phadana miyamna sijinadaba yadaba oirakpana mamal angakpa phangna wangkhalakle imphal amasung masigi akoibada leiba pot choina yonba dukan singda tilhauna kg amada lupa maudra pire aluna kg amada lupa yankhai yaure covid-19 gi laisatna miyam awaba mayukna ringagi ser asida Manipurda hawai mangal amasung kangtak phangkhidre Imphalda wholesale oina sana thaknaba polam sing yonba miyoi amana pauksi sida hai hawkiba October 10 phawbagi mamangna Imphalda wholesale oina tilhau kg amada lupa 38 dagina nifu pirami aduga aluna kg amada lupa 39 dagina 39 pirami matamduda soina yonba dukan singdana tilhau kg da lupa 80 aduga aluna kg da lupa 90 pirami telaba matam haibadi October 15 dana wholesale oina Maharashtra dagi tilhau kg amada lupa 130 dagi 130 phawba pire aduga Bengal dagi purakpa aluna kg amada lupa 90 pire suoina yonba dukan singdana tilhau kg amada lupa 30 gi mathakta amasung alu kg amadana lupa 80 gi mathakta yonnaba yararoi hairiba mamal asi lakriba December 15 phawba hanthagani haiba thajadi hainasu pauksiyesina makhatari atopa pawa manamo awang nungpokta nong sukhigani Bay of Bengal Samudragi sarukta semkiba depression adu awang nongpok thangba maikaidu humjilakpaga loinana Manipur yauna awang nongpokki state singda mayai werap kanbadagi akanma nong taraba yai haina Indian Meteorological Department ki phangba paw amana hairi paw dur makhatana pallibadi Bay of Bengal Samudragi sarukta semkiba depression adu awang nongpok thangba maikaidu humjilaktuna low pressure oiba Central Bangladesh ki sarukta thungkhre masina Manipur Assam Meghalaya Mizoram amadi Tripura da mayai werap kanbadagi akanba nongsing taraba yai hairi amaromda mathangi numit nini humni gi manungda North East monsoon asi Peninsula India da sakhibaga loinana lebak asida October 19 dagi sai asigi nungju pantha losilakpa hauragani amadi nong hanglagani haina Indian Meteorological Department ki phangba pawaduna hairi Bay of Bengal Samudraga tainaba Andhra Pradesh amadi Tamil Nadu na singba India gi nongpok thangba saruk sing amadi lower tropospheric level da lairiba lamgi saruk singdagi southwest monsoon adu awang thangba maikaida paithokkiba hawkiba maramna October 19 dagi nungjutha losilakpa hauragani haina Indian Meteorological Department ki pawsina hairi hainasu makhatarakli atopa paw manamu sideline thobal gi team members singda miyoi kharana aki akhang pirakpada pienda phongdokhre Sile marriage angang luhongba amagi matangda sideline thobal gi team member ahum na ngarang nupi miyumda wari sananaba satlubada laikai gi miyoi kya yauna team member singbu phajilaga aki akhang pirakhiba thawongda pienda phongdokhre wangjingda laiba sideline thobal gi sanglen ngasi paumising unabada team member amadi thawdu odur hakthengna yawruba sarangthem sobitana hai Thasiki kunganithu hawkipa sagol sinumiki numidang angan bapung 3:35 rom tarakpada emergency helpline number 1098 ki khuthangda cell marriages ka mari lainaba case amagi wok lakhi maduga mari lainana cell line gi routine case intervention gi saru ama oina mathangi numit thasiki kunga humdoida district cell protection unit DCPU thobal gi team amadi thobal district ki LPO amasum CMPO gi thabak puriba legal probation officer Sandel Galoinana sideline thobal gi team na hairok kabo laikai da leiba
ꯂꯩꯈ꯭ꯔꯥꯛꯄꯝ ꯔꯥꯗꯥꯃꯅꯤ ꯁꯤꯡꯍꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯅꯕ ꯐꯪꯈꯤꯗꯦ꯫ ꯑꯇꯣꯞꯄ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯆꯍꯤ ꯁꯨꯗꯕ ꯑꯉꯥꯡ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯃꯦꯔꯦꯖꯦꯁ ꯑꯦꯛ 2006ꯒꯤ ꯃꯈꯥꯗ ꯑꯌꯥꯕ ꯄꯤꯗꯦ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯗꯅꯕ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯗꯨ CWC ꯊꯧꯕꯥꯜꯗ ꯄꯨꯊꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯀꯩꯔꯦꯝꯕꯤꯈꯣꯛꯇ ꯂꯩꯕ ꯂꯩꯁ꯭ꯔꯝ ꯄ꯭ꯔꯦꯝꯖꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯁꯔꯪꯊꯦꯝ ꯁꯨꯕꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯔꯥꯡ ꯍꯩꯔꯣꯛ ꯀꯥꯕꯣ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯈ꯭ꯔꯥꯛꯄꯝ ꯔꯥꯗꯥꯝꯅꯤꯒꯤ ꯌꯨꯝꯗ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯉꯥꯡ ꯑꯗꯨ CWCꯗ ꯄꯨꯔꯛꯅꯕ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯗꯨꯗ ꯔꯥꯗꯥꯝꯅꯤꯅ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯅꯁꯤ ꯍꯥꯏꯕꯗꯒꯤ ꯆꯥꯏꯜꯂꯥꯏꯟ ꯊꯧꯕꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ S ꯏꯉꯣꯆꯥ ꯑꯃꯗꯤ N ꯁꯄꯅꯥ ꯌꯥꯎꯅ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯆꯠꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯌꯨꯝꯒꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯐꯣꯟꯁꯨ ꯃꯨꯟꯈꯤ꯫ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯈꯤꯕꯅꯤ꯫ ꯇꯤꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯆꯥꯏꯜꯂꯥꯏꯟ ꯗ꯭ꯌꯨꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯌꯨꯝꯕꯨ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯠꯂꯒ ꯊꯥꯈꯣ, ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯀꯅꯥꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ, ꯆꯥꯏꯜꯂꯥꯏꯟꯗꯤ ꯄꯩꯁꯥ ꯆꯥꯕꯅꯤ, ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯀꯥꯡꯕꯨꯅꯤ, ꯅꯨꯄꯤ ꯁ꯭ꯇꯥꯐ ꯌꯥꯎꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯗ꯭ꯔꯣꯞꯇꯤ ꯁꯥꯔꯒ ꯊꯥꯈꯣ ꯍꯥꯏꯕꯗꯤ ꯃꯐꯤ ꯃꯨꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥ ꯍꯦꯟꯅ ꯃꯦꯟꯇꯦꯜ ꯑꯃꯗꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯍꯔꯥꯁꯃꯦꯟ ꯄꯤꯈꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯏꯜꯂꯥꯏꯟꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡꯗ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯈꯪꯍꯜꯂꯕ ꯇꯨꯡꯗ ꯆꯥꯏꯜꯂꯥꯏꯟ ꯊꯧꯕꯥꯜꯅ SP ꯗꯥꯛꯇꯔ S ꯏꯕꯣꯝꯆꯥꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯇꯨꯡꯗ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖ ꯄ꯭ꯔꯦꯝꯖꯤꯠꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ PR ꯂꯥꯛꯍꯟꯕ ꯄꯥꯝꯗꯕꯅ ꯁꯔꯀꯥꯔ ꯑꯁꯤꯗ ꯁꯧꯒꯠꯈꯤꯅꯤ, ꯗꯤꯄꯨꯇꯤ CM ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯇꯥꯝ ꯆꯍꯤ ꯑꯃꯔꯣꯝꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ PR ꯂꯥꯛꯍꯟꯕ ꯄꯥꯝꯗꯕꯅ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯧꯒꯠꯈꯤꯅꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ CM Y ꯖꯣꯏꯀꯨꯃꯥꯔꯅ ꯉꯁꯤ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀ ꯈꯨꯠꯁꯝꯅꯔꯒ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯔꯣꯗꯀꯤ ꯔꯤꯝꯁ ꯔꯣꯗ ꯍꯥꯏꯖꯤꯟꯐꯝꯒꯤꯗ ꯈ꯭ꯋꯥꯏ ꯕ꯭ꯔꯈꯄꯨꯔ ꯃꯆꯤꯟ ꯐꯥꯎꯕꯒꯤ ꯗ꯭ꯔꯦꯟꯁꯤꯡ ꯁꯦꯡꯗꯣꯛꯂꯤꯕ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕ ꯈꯣꯡꯆꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯥꯏ ꯏꯂꯦꯛꯁꯟ ꯑꯁꯤꯗ NPPꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔ ꯈꯛꯇꯗ ꯃꯤꯔꯦꯞ ꯊꯥꯗꯣꯛꯂꯤ꯫ NPPꯅ ꯊꯥꯗꯣꯛꯂꯤꯕ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯜꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯃꯃꯥꯡꯒꯤ ꯃꯤꯈꯜꯗ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯂꯨꯈꯣꯏꯅ ꯚꯣꯠ ꯃꯁꯤꯡ 33 ꯈꯛꯇ ꯍꯦꯜꯂꯒ ꯀꯥꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯒ ꯃꯤꯈꯜ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯃꯤꯈꯜ ꯑꯁꯤꯗ NPPꯅ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯁꯧꯒꯠꯈꯤꯅꯤ꯫ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯇꯥꯝ ꯆꯍꯤ ꯑꯃꯔꯣꯝꯇꯃꯛ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯟꯁꯇꯦꯕꯜ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯍꯟꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯕꯦꯂꯞꯃꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ NPPꯅ ꯋꯥꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯃꯌꯥꯝ ꯉꯔꯥꯡ ꯑꯩꯅꯁꯨ ꯁꯤꯌꯔ ꯇꯧꯖꯈ꯭ꯔꯕꯅꯤ꯫ ꯃꯊꯧꯗ ꯆꯦꯛꯁꯤꯟꯗꯕ ꯗꯣꯛꯇꯔ ꯑꯦꯛꯁꯟ ꯂꯧ꯫ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗ ꯂꯩꯕ ꯁꯟ ꯍꯣꯁꯄꯤꯇꯥꯜꯗ ꯈꯣꯡ ꯅꯥꯕꯒꯤ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ JAC ꯁꯦꯝꯈ꯭ꯔꯦ ꯑꯃꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ ꯗꯣꯛꯇꯔ ꯂꯥꯏꯁꯦꯟꯁ ꯀꯛꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯗꯨꯅ ꯍꯛꯆꯥꯡ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯃꯈꯣꯡ ꯈꯨꯅꯤꯡꯗ ꯁꯣꯛꯄꯗꯒꯤ ꯐꯣꯠꯅꯕ ꯄꯨꯈꯠꯂꯛꯈꯤꯕ ꯃꯁꯥꯒꯤ ꯆꯍꯤ 35 ꯔꯣꯝꯇꯃꯛ ꯁꯨꯔꯤꯕꯤ ꯋꯥꯏꯈꯣꯡ ꯄꯣꯡꯈꯥꯄꯣꯛꯄꯤꯗꯒꯤ ꯏꯕꯦꯂꯩꯁꯥ ꯂꯩꯁ꯭ꯔꯝ ꯆꯍꯤ 35 ꯃꯄꯨꯔꯣꯏꯕ ꯅꯤꯂꯀꯃꯜ ꯂꯩꯁ꯭ꯔꯝ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯂꯩꯕ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗ ꯂꯩꯕ ꯁꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯤꯗꯥꯛ ꯈꯔ ꯊꯥꯔꯕ ꯃꯇꯨꯡ ꯀꯛꯆꯤꯡꯒꯤ ꯖꯤꯋꯣꯟ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯔꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯤꯅ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯤꯁꯤ ꯑꯗꯨ ꯁꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯈꯣꯡꯗ ꯂꯣꯀꯦꯜ ꯀ꯭ꯂꯕ 6ꯀꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ JAC ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯣꯛꯇꯔ ꯂꯥꯏꯁꯦꯟꯁ ꯀꯛꯀꯗꯕꯅꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯛꯆꯥꯡ ꯂꯧꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁ-ꯒ꯭ꯔꯦꯁꯔꯒꯤ ꯁꯦꯟꯐꯝ ꯄꯤꯒꯗꯕꯅꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯌꯥꯅꯕ ꯋꯥꯐꯝ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯑꯃꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄꯗ ꯃꯁꯤꯒꯤ ꯗꯥꯏꯇ ꯁꯟ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯉꯁꯤ ꯋꯥꯏꯈꯣꯡ ꯕꯖꯥꯔꯗ JACꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯆꯩꯔꯥꯛ ꯄꯤꯌꯨ, ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯖꯦꯜꯗ ꯊꯝꯃꯨ, ꯃꯤꯍꯥꯠꯄ ꯗꯣꯛꯇꯔ ꯄꯨꯊꯣꯛꯎ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯏꯈꯣꯡꯒꯤ ꯀ꯭ꯂꯕ 6ꯀꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯁꯦꯝꯈꯤꯕ JACꯒꯤ ꯃꯦꯝꯕꯔ ꯍꯨꯏꯗ꯭ꯔꯣꯝ BKꯅ ꯍꯥꯏ ꯏꯕꯦꯂꯩꯁꯥ ꯂꯩꯁ꯭ꯔꯝ
ngarang ayuk pung nipan makhairam tabada toilet ta tusinbadagi makhong khuning de soktuna icham chamna phonaba wabagai lamkhai de leba san hospital pukhatkibani treatment tawba loiraba matung pung khara leiraga anabagi phiba lusilak le yengba ngamlaroi haibadagi kaksingi jiwan hospital da nungtil pung amaga minute kunrom tabda refer tawki adabu jiwan hospital jawraga laikidabani matawkramna masa karisu tawdaba makhong na khara sokpadagi phonaba hospital pukhalakhiba ibelaisa kari karamba ana layongna siribano doctor na karamba makhalgi treatment sathakibano karamba hitak thabadagi laikidabano haibigi asengba langla langjin puthokpiyo doctor na maral lairam labadi maki license kakadabani case asigi matangda hayeng phawbagi matangda asengba langla langjin puthokpidrabadi waikhong area da hayeng numidang wairamdagi ban yauna makhal makha kyagi khongjang changsilagani loinana mesi asigi asengba saktam taktriba phawba asiba haksang lauroi haina su phungdokhi laikhidrabi ebelai sagi masa nupa class 9 tamliba amaga masa nupi class 2 tamlibi ama lehauri haina su pauksisna makatana phungdoroglen thank you